네. 자. 아빠. 가을. 아빠. 어? ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯐꯨꯜ ꯍꯥꯞꯄꯕꯅꯦ ꯄꯣꯛꯁꯦ ꯐꯨꯠꯇꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯩꯔꯒ ꯖꯤꯔꯥ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯔꯒ ꯇꯤꯜꯍꯧꯗꯣ ꯈꯔ ꯄꯠꯊꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯍꯥꯞꯆꯜꯂꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨꯒ ꯐꯨꯠꯇꯣꯛꯈ꯭ꯔꯕ ꯄꯣꯛꯇꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦꯕꯀꯣ ꯊꯥꯎ ꯌꯥꯝꯗꯦ ꯊꯥꯎ ꯈꯤꯇꯪꯗꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯒꯤ ꯁꯛꯇꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯆꯨ ꯃꯣꯔꯣꯛ ꯀꯩꯀꯩ ꯊꯤꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯈꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯩꯖꯜꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯒꯠꯂꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯃꯍꯤꯁꯦ ꯁꯧꯒꯠꯂꯦ ꯈꯔ ꯀꯨꯏꯅ ꯊꯣꯠꯅꯕ ꯑꯩꯅ ꯃꯍꯤꯁꯦ ꯈꯔ ꯑꯃꯨꯛꯇ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯁꯧꯔꯕ ꯃꯇꯨꯡꯒꯤꯅꯦ ꯑꯗꯩ ꯁꯥ ꯃꯔꯣꯏ ꯆꯥꯏꯁꯜꯂꯦ ꯁꯧꯒꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯁꯧꯒꯠꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯃꯍꯤ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦ ꯈꯔꯗꯤ ꯃꯨꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯤꯜꯍꯧ ꯑꯁꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡ ꯁꯥꯡꯅ ꯄꯨꯝ ꯄꯨꯝ ꯍꯥꯞꯄꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯧꯒꯠꯂꯦ ꯇꯤꯜꯍꯧꯁꯤꯁꯨ ꯈꯔ ꯄꯠꯊꯔꯦ ꯁꯤꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯦ ꯐꯨꯟ ꯌꯦꯡꯕꯤꯌꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯆꯥꯕꯒꯤ ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯟꯅꯨꯄꯤꯒ ꯄꯣꯛ ꯊꯣꯡꯕ ꯆꯥꯔꯛꯑꯒꯦ ꯄꯣꯛ ꯊꯣꯡꯕꯁꯦ ꯄꯤꯖꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯆꯥꯃꯤꯟꯅꯔꯒꯦ ꯍꯧꯔꯁꯦ ꯄꯨꯛꯁꯦ ꯊꯦꯡꯈ꯭ꯔꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕ ꯅꯥꯀꯟ ꯊꯝꯒꯦ ꯁꯦꯕ ꯍꯩꯊꯔꯣ ꯑꯇꯩ ꯆꯠꯃꯤꯟꯅꯔꯦ ꯊꯕꯤ ꯌꯥꯝ ꯆꯥꯔꯦ ꯀꯦꯞꯁꯨꯜꯒꯗꯤ ꯆꯦ ꯆꯥꯔꯦ ꯊꯣꯠ ꯂꯥꯎꯔ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯡꯉ ꯆꯥꯛꯀꯗꯤ ꯇꯤꯜꯍꯧꯒ ꯁꯥꯡꯅ ꯍꯥꯞꯄꯅꯦ ꯍꯥꯎꯕ꯭ꯔꯣ Happy to you. Happy birthday to you. Birthday to you. Mama. ꯁꯤ ꯇꯤꯜꯍꯧ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯎ
mang cái đi lấy thuốc cái này đi lấy thuốc kìa. Ốc thùng thế nào thì chắc em sai rồi, sao sẽ tập sân. Hana phải ăn phụ vậy, thuồng nó thau vậy thôi. Bukan jalan. Tuh, tuh. Ông Jin đi xe. Ông Jin nó lùi. Học rồi. Hảo ơi. Hả? Anh chua hả? Yes, honey. Thế thôi. Xúc thêm cái gì cũng tùm rồi sao nó bị. Phải lắm, tùm độ. Sao được không? Sao anh để ốc quỳ thật. ốc phòng mới lên đâu mà thì nó gì một bàn tay. Terus Gue, ini kung kanan niya. Wala akong kakalito na ako sa laban ng Diyos. hꯧꯖꯤꯛꯇ ꯇꯨꯝꯅꯤꯡꯉꯦ ꯊꯦꯡꯉꯦ ꯍꯧꯖꯤꯛꯄꯨ ꯋꯥꯡ ꯇꯧ ꯃꯇꯝ ꯂꯥꯅ ꯋꯥ ꯉꯥꯡꯅꯉꯦ ꯀꯤꯀꯤ ꯅꯝꯕ ꯆꯥꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯀ꯭ꯋꯥ ꯂꯩꯔꯨꯗꯨꯕ Last night. ꯂꯣꯏꯁꯜꯂꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯣꯛ ꯊꯣꯡ ꯄꯤꯖꯕꯁꯦ Hawi hawi. ꯀꯩꯅꯣ ꯆꯥꯖꯥꯁꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯣꯛ ꯊꯣꯡ ꯄꯤꯖꯕꯁꯦ ꯍꯥꯏꯔꯒ ꯍꯥꯎ Hawi. ꯑꯗꯨꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ